ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯎꯅꯥ ꯄꯥꯟꯗ꯭ꯔꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯅꯤ ꯄꯥꯟꯊꯣꯏꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯅ ꯂꯦꯞꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯀꯗꯕ ꯅꯣꯡꯗꯤ ꯇꯥꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯈꯛꯇꯃꯛ ꯁꯤꯠꯂꯤ꯫ ꯑꯃꯪꯕ ꯂꯩꯆꯤꯜꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯑꯇꯤꯌꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯄꯥꯟꯊꯣꯏꯅ ꯅꯣꯡ ꯅꯪꯅ ꯇꯥꯔꯛꯄ ꯉꯝꯂꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯔꯥꯔꯤꯟꯊꯛꯇ ꯊꯣꯛꯂꯤꯕ ꯅꯣꯡꯊꯥꯡ ꯅꯪꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯈꯣꯡꯕ ꯂꯦꯞꯂꯣ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯅꯪꯁꯨ ꯆꯣꯡꯕ ꯂꯦꯞꯂꯣ꯫ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯅꯪ ꯈꯛꯇꯃꯛ ꯁꯤꯟꯊꯕ ꯂꯦꯞꯀꯅꯨ꯫ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯌꯣꯛꯂꯤꯕ ꯍꯛꯆꯥꯡ ꯅꯪꯁꯨ ꯃꯥꯂꯦꯝꯗ ꯇꯨꯈ꯭ꯔꯣ꯫ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯅꯪꯈꯛ ꯁꯤꯟꯊꯕ ꯂꯦꯞꯀꯅꯨ꯫ ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯑꯗꯨꯈꯛ ꯈꯪꯍꯜꯂꯨ꯫ ꯑꯩꯅ ꯃꯥꯂꯦꯝꯁꯦ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯄꯥꯟꯊꯣꯏꯗꯨ ꯀꯞꯅ ꯀꯞꯅ ꯁꯣꯔꯥꯔꯤꯟꯊꯛꯇ ꯄꯥꯏꯔꯤꯕ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯅꯤꯅ ꯊꯦꯡꯒꯥꯏꯅꯕꯗ ꯊꯣꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯄꯥꯟꯊꯣꯏꯗꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯈꯪꯕꯣꯏ ꯀꯔꯤꯑꯣꯏ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯗꯨ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯕ ꯉꯝꯗꯅ ꯆꯠꯂꯤꯕ ꯄꯥꯟꯊꯣꯏꯅꯤ ꯊꯧꯗꯣꯛ ꯑꯃꯅ ꯋꯥꯍꯜꯂꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯅꯣꯡꯂꯛꯇꯨꯗ ꯄꯦꯟꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯅꯣꯡ ꯃꯔꯛꯇꯅꯤ ꯄꯥꯟꯊꯣꯏꯕꯨ ꯄꯥꯝꯖꯕ ꯂꯩꯁꯦꯝꯕꯁꯨ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯩꯕꯨ ꯃꯤ ꯍꯥꯠꯄ ꯇꯥꯔꯕ꯭ꯔꯣ? ꯏꯁꯥ ꯈꯪꯗꯅ ꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯇꯅ ꯑꯩꯕꯨ ꯃꯤ ꯍꯥꯠꯂꯕ꯭ꯔꯣ? ꯂꯩꯁꯦꯝꯕꯒꯤ ꯇꯨꯡꯗꯒꯤ ꯃꯃꯥ ꯂꯩꯔꯦꯟꯇꯣꯟꯅ ꯏꯕꯨꯡꯉꯣ ꯅꯁꯥꯗꯨ ꯏꯪꯂꯅꯤ ꯐꯤꯁꯤ ꯏꯟꯁꯤꯜꯂꯨ꯫ ꯏꯃꯥ ꯑꯩꯕꯨ ꯃꯤ ꯍꯥꯠꯄ꯭ꯔꯅꯦ? ꯏꯆꯥꯗ ꯀꯅꯥꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯥꯛꯁꯨ ꯆꯥꯋꯣ ꯌꯥꯗꯦ꯫ ꯅꯃꯤꯠꯇꯨꯅ ꯅꯥꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯩ ꯆꯥꯛ ꯄꯨꯔꯛꯀꯦ꯫ ꯏꯃꯥꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯥꯁꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩ ꯃꯤ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯔꯥꯜ ꯄꯤꯁꯤꯟꯖꯒꯅꯨ꯫ ꯑꯆꯨꯝꯕ ꯍꯥꯏꯕ ꯂꯥꯏ ꯃꯥꯅꯗꯤ ꯑꯆꯨꯝꯕ ꯂꯣꯏꯅ ꯎꯔꯤꯌꯦ꯫ ꯏꯃꯥ ꯂꯥꯏ ꯍꯥꯏꯁꯤ ꯀꯩꯅꯣ? ꯑꯩꯗꯤ ꯂꯥꯏ ꯎꯗ꯭ꯔꯤ꯫ ꯂꯥꯏ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯏꯃꯥ ꯑꯩ ꯏꯇꯣꯝꯇ ꯂꯩꯅꯤꯡꯉꯦ꯫ ꯑꯩꯒꯤ ꯃꯤꯠ ꯅꯥꯀꯣꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯎꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯔꯦꯟꯇꯣꯟꯅ ꯃꯆꯥꯅꯨꯄꯥ ꯂꯩꯁꯦꯝꯕꯒꯤ ꯃꯁꯥꯗ ꯐꯤ ꯃꯆꯥ ꯑꯃ ꯏꯟꯁꯤꯟꯕꯤꯔꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯅꯣꯡ ꯆꯨꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯂꯩꯁꯦꯝꯕꯅ ꯐꯝꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡ ꯃꯔꯛꯇ ꯆꯦꯟꯈꯤꯕ ꯂꯩꯁꯦꯝꯕꯅ ꯎꯏ꯫ ꯂꯩꯔꯦꯟꯇꯣꯟꯁꯨ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯤ ꯆꯦꯟꯅꯈꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯔꯛꯂꯁꯅꯨ꯫ ꯏꯆꯥꯁꯨ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯆꯦꯟꯒꯦ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯇꯣꯜꯂꯤꯗꯀꯣ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗꯦꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯑꯃꯗ ꯈꯦꯗꯥꯅ ꯅꯣꯡ ꯃꯔꯛ ꯂꯩꯈꯣꯝ ꯃꯔꯛꯇ ꯍꯩ ꯐꯥꯏꯔꯦꯜ ꯅꯪ ꯑꯁꯣꯝꯗ ꯊꯠꯆꯤꯜꯂꯛꯎ ꯑꯗꯨꯒ ꯑꯃꯨꯖꯥꯎ ꯅꯪꯅ ꯁꯣꯝꯗ ꯆꯪꯉꯨ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯎꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯅꯪ ꯂꯨꯝꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯃꯨꯖꯥꯎꯒ ꯐꯥꯏꯔꯦꯜꯒꯗꯣ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯖꯣꯝ ꯖꯣꯝ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯃꯨꯖꯥꯎꯅ ꯇꯥꯈꯦꯗꯥ ꯂꯩꯇꯦꯗ ꯁꯤꯗꯗꯤ꯫ ꯂꯣꯠꯄ ꯅꯥꯟꯊꯣꯛꯄ ꯌꯥꯝꯅ ꯍꯩꯈ꯭ꯔꯦꯗ꯫ ꯌꯨꯝꯗ ꯍꯜꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯇꯥꯈꯦꯗꯥ ꯑꯩꯗꯤ ꯃꯁꯛꯄꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅꯦ꯫ ꯃꯤ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ? ꯃꯤ ꯃꯨꯕꯅꯤ ꯃꯈꯨꯠ ꯅꯥꯝꯃ ꯃꯩꯅ ꯆꯥꯛꯄꯅꯤ꯫ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯃꯟꯗꯅ ꯃꯩꯅ ꯆꯥꯛꯄ ꯑꯣꯏꯗꯣꯏꯅꯤ꯫ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯆꯤꯡꯅꯔꯛꯂꯦ ꯁꯨꯝ꯫ ꯃꯗꯨꯒꯤ ꯃꯤꯗꯣ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯑꯗꯨꯝ ꯀꯨꯞꯄꯅꯤ꯫ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯃꯗꯨ꯫ ꯃꯃꯤꯡ ꯀꯩ ꯀꯧꯖꯥꯠꯅꯣ? ꯋꯥꯏꯅꯨ ꯀꯧꯕꯅꯤ꯫ ꯃꯀꯣꯛꯇꯣ ꯃꯩꯅ ꯆꯥꯛꯄꯅꯤ꯫ ꯃꯀꯣꯛꯇꯣ ꯃꯩ ꯆꯥꯛꯄꯩꯅꯤ ꯐꯤꯅ ꯀꯨꯞꯄꯤꯗꯣ꯫ ꯃꯤꯅ ꯃꯈꯨꯠꯈꯛ ꯎꯕꯒꯤꯅꯤ꯫ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯛ ꯇꯥꯈꯩ ꯆꯦꯜꯂꯨꯔꯒ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ꯫ ꯇꯥꯗ ꯑꯩꯗꯤ ꯅꯥꯗꯧ ꯃꯥꯜꯂꯦ꯫ ꯆꯦꯜꯂꯁꯤ ꯇꯥꯗ꯫ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯂꯩꯔꯦꯟꯇꯣꯟꯒꯤ ꯂꯩꯔꯛꯂꯣꯝꯗ ꯐꯥꯎꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯔꯦꯟꯇꯣꯟꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯂꯤ꯫ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯏꯃꯥ ꯏꯆꯥꯒꯤ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯏꯕꯨꯡꯉꯣ ꯅꯃꯥ ꯃꯩꯐꯨ ꯍꯧꯒꯠꯂꯛꯀꯦꯀꯣ ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯅꯕ ꯇꯧꯁꯤ꯫ ꯂꯩꯁꯦꯝꯕꯗꯣ ꯃꯀꯣꯛꯇ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯏꯃꯥ ꯑꯩ ꯏꯪꯗꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯤ
ꯀꯔꯤ ꯑꯃꯇ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦꯟꯇꯣꯟ ꯍꯣꯏꯗ ꯂꯥꯛꯏ꯫ ꯏꯕꯣꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ "ꯏꯕꯨꯡꯉꯣꯗꯤ ꯂꯩꯕ꯭ꯔꯣ?" "ꯀꯥꯟꯅꯔꯣꯏ ꯏꯆꯦ, ꯃꯥꯅ ꯇꯧꯕꯗꯣ ꯇꯧꯏ ꯍꯥꯏꯍꯜꯂꯨ꯫ ꯄꯥꯟꯊꯣꯏꯅꯗꯤ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯆꯤꯟ ꯃꯦꯟꯖꯔꯤ, ꯂꯩꯁꯦꯝꯕꯅꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ, ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯔꯤ ꯃꯇꯥꯅꯗꯤ ꯅꯣꯏꯅꯅꯤ ꯍꯥꯏꯔꯤ꯫ ꯇꯧꯏ ꯇꯧꯗꯦꯅ ꯌꯦꯠꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯋꯥꯈꯜ ꯌꯥꯡꯍꯜꯂꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯨ." "ꯏꯕꯨꯡꯉꯣꯁꯥ, ꯏꯆꯥ ꯅꯨꯄꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ, ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯌꯨꯝ ꯃꯩ ꯊꯥꯕꯗꯨꯗꯤ ꯏꯆꯥꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ, ꯇꯧꯁꯨ ꯇꯧꯗꯦ." "ꯍꯦꯔꯥ ꯏꯇꯩꯃ, ꯄꯥꯟꯊꯣꯏ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯄꯥꯏꯈꯣꯝꯕꯒ ꯈꯪꯅꯖꯕꯅꯤ, ꯇꯧꯏꯒꯨꯝꯁꯨꯡ ꯅꯆꯥꯅꯨꯄꯥꯅ ꯄꯥꯟꯊꯣꯏꯁꯤ ꯄꯥꯝꯕꯗꯒꯤ ꯄꯥꯏꯈꯣꯝꯕꯗ ꯃꯔꯥꯟ ꯄꯤꯁꯤꯟꯅꯕ ꯊꯧꯔꯥꯡꯕꯗ ꯌꯨꯝꯗꯣ ꯃꯩ ꯊꯥꯕ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯄꯥꯟꯊꯣꯏꯅ ꯆꯠꯈꯤꯕꯒꯅꯤ ꯉꯥꯏꯍꯥꯛ ꯊꯤꯟꯊꯗꯅ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯂꯤꯕꯗꯣ, ꯅꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯒꯅꯤ." "ꯑꯩꯁꯨ ꯎꯗꯤ ꯎꯍꯧꯗꯅ ꯄꯪꯍꯥꯏꯗꯤ ꯍꯥꯏꯖꯜꯂꯤ꯫ ꯂꯩꯁꯦꯝꯕꯅ ꯌꯨꯝꯗꯣ ꯃꯩ ꯊꯥꯕꯅꯤ, ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥꯗꯣ ꯁꯤꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯑꯅꯥ ꯂꯥꯌꯦꯡ ꯁꯪꯗ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯗꯅ ꯑꯁꯤꯕꯒꯨꯝ ꯂꯩꯔꯤ." ꯂꯩꯁꯦꯝꯕꯗꯨ ꯐꯤ ꯑꯃ ꯏꯜꯂꯒ ꯐꯤꯗꯣ ꯆꯤꯡꯂꯒ ꯃꯃꯤꯠ ꯃꯅꯥ ꯏꯀꯨꯠ ꯀꯨꯠꯅ ꯃꯆꯤꯟꯕꯥꯜꯗꯨ ꯏꯀꯪ ꯀꯪꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯡꯂꯒ "ꯏꯃꯥ, ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯈ꯭ꯔꯁꯤꯕ?" ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯦꯗꯥꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯌꯥꯝ, ꯑꯩꯗꯤ ꯂꯦꯞꯄꯗ ꯋꯥꯔꯦ, ꯈꯨꯟꯒꯤ ꯁꯪꯂꯦꯟꯗ ꯇꯥꯟꯅꯔꯨꯕꯅ ꯐꯅꯤ." "ꯑꯩꯗꯤ ꯑꯎ ꯑꯎꯕ ꯃꯤ ꯃꯈꯩꯁꯦ ꯂꯣꯏꯅ ꯆꯤꯡꯅꯔꯦꯕꯣ꯫ ꯏꯅꯥꯎ ꯀꯨꯜꯂꯁꯨ ꯆꯤꯡꯅꯩꯗꯣ, ꯀꯣꯟꯗꯨꯝꯁꯨ ꯆꯤꯡꯅꯩꯗꯣ, ꯇꯥ ꯏꯕꯣꯆꯥꯁꯨ ꯆꯤꯡꯅꯩꯗꯣ, ꯍꯥꯏꯗꯤ ꯃꯩꯈꯦꯠ ꯈꯦꯠꯄ ꯍꯩꯕꯁꯤꯗꯤ ꯃꯤ ꯂꯣꯏꯅ ꯍꯩꯅꯩꯗꯣ ꯍꯥ? ꯄ꯭ꯔꯃꯥꯅꯤꯀꯣ ꯃꯌꯥꯝ, ꯀꯅꯥꯅ ꯈꯪꯕꯅꯣ, ꯌꯨꯝ ꯃꯄꯨꯅꯁꯨ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤ." ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ, ꯃꯔꯝꯗꯤ ꯈꯦꯗꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯆꯨꯝꯕ ꯑꯐꯕ ꯇꯧꯕ ꯅꯨꯄꯥꯅꯤ꯫ ꯇꯧꯕꯇꯕꯨ ꯈꯦꯗꯥꯗ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕꯗꯤ ꯌꯥꯗꯦ꯫ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ, ꯃꯥꯅ ꯆꯨꯝꯂꯒꯅ ꯂꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯈꯦꯗꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ꯫ ꯂꯩꯁꯦꯝꯕꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ, ꯃꯃꯥꯗꯤ ꯃꯌꯥꯝꯗꯨ ꯀꯤꯕꯗꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ꯫ ꯄꯥꯟꯊꯣꯏꯒꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯂꯩꯔꯤꯕꯁꯤ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯕꯨꯡ ꯌꯥꯏꯃꯅ ꯃꯌꯥꯝꯗ "ꯀꯔꯤꯅꯣꯗ ꯃꯌꯥꯝ, ꯏꯆꯜꯅ ꯆꯪꯂꯝꯕ ꯃꯐꯝ ꯈꯨꯗꯤꯡ ꯊꯧꯗꯣꯛ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯦ ꯈꯜꯂꯣ, ꯏꯆꯜꯗ ꯑꯗꯨꯝ ꯇꯥꯏꯅꯒꯗꯧꯔꯤꯕ꯭ꯔꯣ? ꯍꯩ, ꯅꯪ ꯌꯥꯝꯅ ꯃꯨꯛꯀꯅꯨꯅꯦ, ꯃꯩꯅ ꯆꯥꯛꯂꯤꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦꯅꯦ, ꯃꯤꯒꯤ ꯂꯟꯊꯨꯝ ꯎꯠ ꯑꯣꯟꯈ꯭ꯔꯕꯅꯤ, ꯃꯃꯥ ꯃꯆꯥꯁꯨ ꯁꯤꯔꯦ, ꯅꯆꯟ ꯅꯨꯄꯤꯒ ꯂꯩꯁꯦꯝꯕꯒ ꯅꯠꯇ꯭ꯔꯣ ꯌꯨꯝꯗꯨꯗ ꯐꯝꯂꯝꯂꯤꯕꯗꯣ?" "ꯑꯗꯨꯕꯨꯅꯤꯅꯦ ꯍꯥꯏꯖꯔꯤꯕꯁꯦ ꯃꯌꯥꯝ, ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯅ, ꯆꯞ ꯆꯥꯕꯤ ꯑꯃꯠꯇ ꯈꯪꯗꯅ ꯌꯨꯝꯁꯨꯒꯤ ꯌꯨꯝꯐꯝ ꯐꯥꯎꯕ ꯀꯥꯕ ꯌꯥꯔꯣꯏ꯫ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯂꯣꯏꯅ ꯈꯪꯏ, ꯑꯩ ꯌꯥꯏꯃꯅꯤ, ꯀꯥꯎꯗꯕ ꯐꯩ ꯅꯣꯏ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯨꯝ ꯍꯣꯡꯂꯛꯄ, ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯣꯏ ꯈꯔꯅ ꯂꯩꯀꯥꯏꯁꯤ ꯄꯥꯟꯕ ꯌꯥꯔꯣꯏ." ꯌꯥꯏꯃꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ "ꯍꯩ ꯄꯦꯝꯆꯥ, ꯈꯦꯗꯥ ꯂꯥꯛꯏ, ꯅꯪ ꯊꯨꯅ ꯊꯣꯛꯂꯛꯎ, ꯅꯠꯇ꯭ꯔꯒ ꯑꯩ ꯆꯪꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ?" ꯄꯦꯝꯆꯥꯗꯨ ꯈꯦꯗꯥꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯧ ꯑꯅꯧꯕꯤ ꯑꯃꯅ "ꯈꯦꯗꯥ ꯍꯥꯏꯁꯦ ꯀꯔꯤꯅꯣ? ꯍꯨꯏꯗ ꯃꯤ ꯃꯃꯤꯡ ꯊꯣꯟꯖꯜꯂꯤꯔꯣ? ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ?" ꯄꯥꯟꯊꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯖꯤꯜꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯃꯌꯥꯝꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤ꯫ ꯄꯥꯟꯊꯣꯏꯗꯨ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯕꯨꯡꯗ "ꯇꯥꯆꯧ, ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯒꯅꯨꯀꯣ, ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯤꯒꯦꯀꯣ." "ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯇꯥ ꯈꯦꯗꯥ ꯂꯥꯛꯄ ꯃꯥꯜꯂꯦ, ꯃꯥ ꯌꯥꯎꯔꯒ ꯃꯥꯒꯤ ꯃꯥꯡꯗ ꯋꯥꯔꯤꯗꯣ ꯂꯤꯒꯗꯕꯅꯤ꯫ ꯃꯌꯥꯝ ꯆꯠꯄꯤꯈꯤꯅꯨ, ꯈꯨꯟꯒꯤ ꯃꯤꯇꯤꯡꯐꯝ ꯁꯪꯂꯦꯟꯂꯣꯝꯗ ꯆꯠꯁꯤ, ꯈꯨꯜ ꯄꯨꯕ ꯃꯌꯥꯝꯁꯨ ꯁꯪꯂꯦꯟꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯅꯕ, ꯃꯤ ꯑꯃ ꯑꯅꯤ ꯀꯧꯕꯤꯔꯨꯆꯣ." ꯈꯦꯗꯥꯗꯨ ꯑꯃꯨꯖꯥꯎꯒ ꯐꯩꯔꯦꯡꯒ ꯇꯧꯔꯒ ꯌꯥꯏꯃꯒꯤ ꯊꯣꯡꯒꯥꯜꯗ ꯐꯤꯡꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯟꯅꯩ꯫ ꯑꯃꯨꯖꯥꯎꯅ "ꯃꯤꯗꯤ ꯐꯅ ꯌꯥꯝꯃꯤꯅꯦ ꯂꯩꯔꯝꯂꯤꯁꯦ, ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯁꯨ, ꯃꯤ ꯍꯥꯠꯄ, ꯌꯨꯝ ꯃꯩ ꯊꯥꯕꯅ ꯂꯩꯀꯥꯏ ꯈꯨꯜꯁꯤꯒꯤ ꯁꯩꯖꯤꯜ ꯁꯌꯥꯗ ꯂꯣꯠ ꯂꯣꯠꯇꯅ ꯂꯩꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯂꯝꯕꯤꯗ ꯊꯤꯔ ꯂꯩꯔꯦ." ꯃꯌꯥꯝꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯣꯏꯅ ꯊꯧꯅꯔꯛꯏ꯫ ꯈꯦꯗꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯤꯡꯗꯤ ꯈꯦꯗꯥꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯅꯕꯁꯨ ꯌꯥꯎꯅꯔꯤ꯫ "ꯍꯩꯃꯦꯃꯥ, ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯨꯅꯨꯅꯦ ꯅꯪꯕꯣ, ꯃꯤ ꯍꯥꯠꯄꯁꯦ ꯅꯪꯅꯦꯅ ꯒꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯛꯁꯅꯤ꯫ ꯈꯦꯗꯥꯁꯦ ꯍꯧꯖꯤꯛ ꯂꯣꯟꯅ ꯂꯣꯟꯅ ꯃꯤ ꯍꯥꯠꯄ ꯊꯤꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯤꯕꯅꯤ, ꯇꯨ ꯌꯦꯡꯉꯨ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯤꯗ꯭ꯔꯥ?" "ꯑꯧ ꯀꯤꯌꯦ ꯏꯆꯦ,
Ado masambana makoise asuk yamna sangna khaisibu kaigino masamba sangbasisu punma mali mamaisina karino iche thang mami ngakta tarisina thang mami sidane mayamna kheda na maming chalise asumba yamna tawba nupani aikhoi gumna asonba mi amada maral git namsan bayaba kheda nate mana hauzik lon na ngak seliba imungse mama masaduni kheda do nupi mayamdo magi thangzau ama pairiba aduna haidok tana changlei hoi mi anau basa mi lai se sasa handou ne mi re em ngakta mi gi yum sida kari tawba leiramni no ha yaima kari hainaramni bano mi nau singsina sumangda tawnaramni base tada mi hatpado laisembani haina ba hotnari bani aduda ibema na yadriba ibema panthoi tadagi manakta phamu aduga namitugi warido sithadana liyo Panthoido khedagi manakta phami amuzawga phairelga dilepaga kha wanglai leidana koyeng yengli ibung asumba pamba na bungni chingnadana nangi wari singdo sithadana liyo aingonda maduna tolaba mama masagi thawai kangadori bani mahai masing marau sing wataba angangdo angawba malaga lehaurene nangbo ibung inelik lagi yamdo paikhomba na thabani leisembana ai nungsibani na aibu lona senazai ado aidi leisembagi wakhalonde khangsu khangudi ado paikhomba hanadagi khangaga leirami namito paikhomba ibani inelik la hoida chakawi inelik laga masanu pagana ado aidi moigi imungda changdi imungda mama macando cha ising thonglaga leiringai leisembado inelik la hoida ayuk sangi sangom lobulai paikhomba leisembana inelik la hoida changlakpaduda saukre paikhomba aingonda sumaina hai lesemba sidi nang lumba lakpada inelik lagi yum yoksalakledana kanadano nangna haidubo ta paikhomba aina harisiro ada sangi sangom lobula ise asidani mana nang pamise aidi munna khangi aidi ngahan makai khangdi ado mana ibanida kaiso ayat pabibusu natabasibo ayat papibani ne mana sida laise laisemba nangbu sida kaidobula ino ne laisemba do khuzai ama pairaga panthoi de ikaina yenglaga changlei panthoi su laisemba gi maong matawaduda mongonok na yengli panthoi gi maong do ubada paikhomba de tingbi ka khramali laisemba nangbu ngahan makai sida sangom lobra ne ha lode paikhomba aduga ngasina sangom se khangthak thakning laliro aduda inelik ladagi lawragena panthoi leibasida changlakpane ba nati daw imalai katpage sangom asengwa thiba lakpada kanamtada lehaudabadagi sida changlakpane panthoida paikhombagi maong wangangdo sauningbana loiri magi asigumba wangang sangangse migi ingtapkhraba misida tawrisibo karino ibung ai inelik la kakthorake ko ine paikhomba masado hingkabana loikre paikhomba do panthoida khana yenglingai inelik lani imungdagi laisemba oiram tai laklibado ai kawraklibado na panthoi ogodoi natro ha khonjel ani se kayadi manare chap hek mane hainingi laisemba na nupa oibagi khonjel khara hena chawkhibagi wani natrane paikhomba do liklada kharapna amuk yenglaga ine aigi khonjel de sungta tadabra likladu ngangdana thoglei taye nangi khonjel oidoini khon wauna hui haudong dong ngang kibado nataw lembana de hui oiraboi ninglamale maning thongi thongak chaido lamaga kange hairi paikhomba do imungda amuk yengi aduga khongraugi furi khawdo makhuna tap mai mana mari bado maikheni oibo maikhet ka hapakta bazala biri do na kadom yekhraba laisemba do panthoi de yenglaga ine imado sangom gairmani sangom haibiro namado lai khuramni haibani ado kari laino ne namana khuramni hairibado bo aikhoi gi lai de sangom di katnadabani ine sangom chabi laini panthoi do laisemba gi phagi da khangno nokthori paikhomba do maikheto churaga biri suge tarambadagi khanglep lepaga panthoi da pairapna amuk yengi
ꯄꯥꯏꯈꯣꯝꯕꯗꯨ ꯕꯤꯔꯤꯗꯨ ꯇꯞꯅ ꯆꯤꯡꯂꯒ ꯏꯅꯦꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯥꯡꯉꯦꯗ ꯂꯦꯝꯕꯕꯨ ꯏꯃꯨꯡꯗ ꯂꯩꯈꯤꯕ꯭ꯔꯣ ꯂꯦꯝꯕ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯨꯏ ꯈꯣꯡꯕ ꯃꯥꯜꯂꯦ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯄꯥꯟꯊꯣꯏꯗ ꯁꯣꯏꯕꯗꯒꯤ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ ꯂꯩꯁꯦꯝꯕꯗꯁꯨ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯈꯤꯈꯤ ꯂꯥꯎꯅ ꯅꯣꯛꯂꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯁꯦꯝꯕꯗꯨꯁꯨ ꯐꯥꯒꯤ ꯖꯨꯒꯥꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯔꯝꯂꯦ ꯂꯩꯁꯦꯝꯕꯅ ꯏꯅꯦ ꯂꯤꯛꯂꯥꯗ ꯏꯅꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯩꯒꯤ ꯁꯪꯒꯣꯝ ꯄꯤꯌꯣ ꯄꯤꯌꯣꯅ ꯏꯅꯦꯒꯤ ꯈꯨꯠ ꯁꯪꯗ꯭ꯔꯒꯅ ꯄꯥꯟꯊꯣꯏꯗ ꯁꯤꯟꯅꯕꯤꯔꯝꯃꯨ ꯁꯟ ꯁꯪꯒꯣꯝꯗꯣ ꯁꯨꯡꯂꯝꯗ꯭ꯔꯒꯅ ꯍꯦꯟꯅ ꯑꯩꯒꯤꯗꯤ ꯄꯦꯟꯖꯕ ꯑꯣꯏꯗꯣꯏꯅꯤ ꯃꯔꯝꯗꯤ ꯍꯥꯏꯕ ꯏꯀꯥꯏ ꯂꯩꯁꯦꯝꯕꯗꯨ ꯄꯥꯏꯈꯣꯝꯕꯗ ꯀꯔꯦꯝꯅꯅ ꯌꯦꯡꯁꯤꯜꯂꯤ ꯁꯪꯒꯣꯝꯕꯨꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯑꯗꯨ ꯄꯨꯔꯨꯔꯅꯨ ꯇꯣꯛꯑꯣ ꯑꯩ ꯈꯨꯠ ꯁꯪꯍꯜꯂꯔꯣꯏꯒꯦ ꯁꯟꯕꯤ ꯑꯔꯥꯡꯕꯤꯁꯦ ꯄꯥꯟꯊꯣꯏꯒ ꯅꯣꯏ ꯑꯅꯤ ꯁꯪꯒꯣꯝ ꯁꯨꯡꯂꯝꯃꯨ ꯄꯥꯏꯈꯣꯝꯕ ꯅꯪ ꯂꯦꯝꯕꯒ ꯂꯩꯃꯤꯟꯅꯔꯨ ꯂꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯨꯏ ꯈꯣꯡꯕꯅꯦ ꯈꯟꯈꯤꯕ ꯇꯥꯔꯦ ꯄꯥꯏꯈꯣꯝꯕꯗꯨ ꯈꯨꯠꯇꯨꯝ ꯇꯥꯏ ꯑꯗꯨꯒ ꯁꯪꯒꯣꯜꯗ ꯂꯩꯔꯤꯕ ꯁꯟ ꯈꯔꯗꯨꯗ ꯄꯤꯁꯨꯝ ꯅꯥꯝꯃꯗꯨ ꯇꯥꯈꯠꯂꯒ ꯌꯦꯡꯉꯤ ꯑꯉꯥꯡ ꯌꯥꯝ ꯇꯥꯏ ꯉꯁꯤꯗꯤ ꯑꯩꯁꯦ ꯈꯨꯝꯃꯒ ꯂꯛꯅꯕ ꯍꯦꯜꯂꯛꯀꯗꯧꯔꯤ ꯏꯅꯦ ꯂꯤꯛꯂꯥꯒꯤꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯨꯆꯤꯡꯕꯤꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯄꯥꯟꯊꯣꯏꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯍꯦꯛꯇ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯥꯎꯗꯕ ꯁꯥꯔꯒ ꯌꯨꯝꯗ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯁꯤꯟꯅꯔꯒ ꯄꯥꯟꯊꯣꯏꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯄꯥꯏꯈꯣꯝꯕꯧ ꯅꯪꯅ ꯁꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ ꯁꯪꯒꯣꯝꯁꯦ ꯅꯪꯅ ꯑꯣꯏꯅ ꯁꯨꯝꯂꯒꯦ ꯍꯥꯏꯔꯤꯔꯣ ꯐꯔꯦ ꯐꯔꯦ ꯂꯩꯁꯦꯝꯕ ꯄꯥꯟꯊꯣꯏ ꯅꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯨ ꯄꯥꯏꯈꯣꯝꯕ ꯑꯩ ꯁꯪꯒꯣꯝ ꯍꯥꯞꯅꯕ ꯀꯣꯟ ꯄꯨꯊꯣꯔꯛꯀꯦ ꯅꯪ ꯁꯪꯒꯣꯜꯗ ꯂꯩꯔꯝꯃꯨ ꯅꯣꯏ ꯑꯅꯤꯁꯨ ꯆꯪꯉꯨ ꯍꯩ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯪꯉꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯧꯖꯤꯛ ꯄꯥꯟꯊꯣꯏꯒ ꯂꯩꯁꯦꯝꯕꯒꯅ ꯐꯝꯂꯤꯕꯗꯣ ꯏꯅꯦ ꯂꯤꯛꯂꯥꯒꯤ ꯆꯥꯛꯈꯨꯝꯗꯅꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯤꯕꯗꯨꯅ ꯁꯟ ꯃꯌꯥꯝ ꯃꯔꯛꯇꯅꯤ ꯁꯪꯒꯣꯝ ꯁꯨꯝꯂꯤꯕꯅꯤ ꯏꯅꯦ ꯂꯤꯛꯂꯥꯅ ꯃꯥꯡꯒꯣꯜꯗꯒꯤ ꯄꯥꯏꯈꯣꯝꯕꯗ ꯄꯥꯏꯈꯣꯝꯕ ꯁꯪꯒꯣꯝ ꯈꯔ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯗ ꯄꯤꯔꯨꯆꯣ ꯁꯪꯒꯣꯝ ꯆꯥꯕꯤ ꯂꯥꯏ ꯈꯨꯔꯨꯝꯅꯤ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯂꯥꯟꯊꯣꯛꯈ꯭ꯔꯕꯗꯤꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯠꯇꯕꯅꯤ ꯅꯤꯖꯔꯤꯕ ꯃꯍꯩꯗꯣ ꯐꯪꯗꯕꯅꯤ ꯑꯐꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯀꯔꯤ ꯃꯥꯒꯤ ꯋꯥꯏꯅꯨ ꯍꯥꯏꯕ꯭ꯔꯥ ꯃꯃꯥꯏꯗ ꯐꯤ ꯈꯨꯝꯕ ꯃꯤꯒꯤ ꯌꯨꯝꯃꯩ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯕ ꯑꯉꯥꯡꯗꯨꯒ ꯇꯤꯟꯅꯔꯒ ꯑꯐꯥ ꯋꯥꯔꯤꯡꯒꯁꯨ ꯁꯥꯖꯔꯤ ꯆꯥꯛꯈꯨꯝꯗꯅ ꯑꯃꯨꯛ ꯂꯩꯁꯦꯝꯕꯒ ꯂꯦꯝꯕꯒꯗꯣ ꯃꯔꯣꯏ ꯃꯔꯥꯡ ꯁꯦꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ ꯄꯥꯟꯊꯣꯏꯗꯨ ꯅꯣꯛꯂꯤ ꯂꯩꯁꯦꯝꯕꯅ ꯂꯦꯝꯕ ꯑꯩꯒꯤꯁꯤꯕꯨ ꯗꯥꯎ ꯌꯥꯕ ꯀꯥꯏꯗ ꯑꯣꯏꯔꯤꯖꯥꯠꯂꯣ ꯉꯁꯤꯁꯦ ꯌꯥꯔꯤꯅꯤ ꯀꯩꯅꯣ ꯑꯄꯥꯝꯕ ꯐꯪꯕ ꯀꯥꯏꯁꯦ ꯄꯥꯟꯊꯣꯏꯗꯨ ꯃꯔꯣꯏ ꯁꯦꯝꯂꯝꯕꯗꯒꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯃꯥꯅ ꯐꯝꯂꯤꯕ ꯐꯥꯟꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯃꯒ ꯂꯩꯁꯦꯝꯕꯗ ꯌꯦꯡꯉꯒ ꯀꯩ ꯑꯄꯥꯝꯕ ꯐꯪꯉꯤꯅꯣ ꯍꯥꯏꯁꯦ ꯅꯪꯒ ꯐꯝꯃꯤꯟꯅꯕ ꯐꯪꯕꯒꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯂꯩꯁꯦꯝꯕꯁꯦ ꯑꯩꯒ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯂꯩꯔꯕꯅꯤ ꯌꯥꯝ ꯃꯥꯜꯂꯦ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯁꯤꯅꯤꯌꯦ ꯅꯪ ꯑꯗꯣ ꯂꯦꯝꯕ ꯆꯥꯛꯁꯦ ꯂꯩꯁꯦꯝꯕꯅ ꯂꯦꯝꯕꯗ ꯍꯪꯒꯦ ꯇꯧꯕꯗꯣ ꯄꯥꯟꯊꯣꯏꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨꯅꯦ ꯆꯥꯛꯁꯦ ꯀꯅꯥꯅ ꯁꯤꯜꯂꯤꯅꯣ ꯍꯥꯏꯕ ꯂꯦꯝꯕ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯄꯥꯏꯈꯣꯝꯕꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯃꯥꯅ ꯁꯤꯜꯂꯤꯅꯤ ꯀꯩꯅꯣ ꯍꯣ ꯄꯥꯏꯈꯣꯝꯕꯅ ꯁꯤꯜꯂꯤꯅꯦ ꯃꯥꯡꯒꯣꯜꯗꯒꯤ ꯂꯤꯛꯂꯥꯅ ꯂꯥꯎꯔꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯗ ꯁꯪꯒꯣꯝ ꯁꯨꯝꯅ ꯏꯅꯦ ꯅꯪ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯄꯥꯟꯊꯣꯏꯗ ꯑꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯆꯪꯍꯠꯍꯠꯄ ꯍꯣꯏꯅꯦ ꯁꯪꯒꯣꯝꯁꯦ ꯑꯩ ꯄꯤꯔꯨꯔꯒꯦꯀꯣ ꯄꯤꯔꯨꯔꯣ ꯅꯪꯅ ꯏꯆꯥꯅꯨꯄꯥꯗ ꯄꯥꯈꯣꯜ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪ ꯁꯤꯕ ꯌꯥꯏ ꯀꯩꯅꯣ ꯁꯣꯝꯗꯅ ꯂꯦꯝꯕꯅ ꯃꯕꯨꯛ ꯐꯕ ꯁꯥꯕꯗ ꯋꯥꯖꯔꯕ ꯄꯥꯏꯈꯣꯝꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯁꯥꯕꯗ ꯋꯥꯖꯔꯕ ꯄꯥꯏꯈꯣꯝꯕꯅꯤ ꯌꯦꯟꯁꯤꯅ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯈꯨꯍꯥꯁꯦ ꯌꯦꯡꯒꯣꯜꯗꯒꯤ ꯂꯥꯝꯃꯒ ꯆꯤꯡꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯗꯤ ꯃꯇꯨ ꯃꯁꯥ ꯃꯔꯦꯡꯁꯦ ꯂꯣꯏꯅ ꯈꯦꯠꯇꯠꯂꯦꯕ ꯃꯉꯛꯀꯁꯦ ꯂꯣꯏ ꯇꯠꯂꯦ ꯄꯥꯟꯊꯣꯏꯗꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯃꯔꯣꯏ ꯁꯦꯝꯕ ꯂꯦꯞꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯦꯝꯕꯗꯣ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯦ ꯀꯩꯗꯧꯕꯒꯤ ꯏꯇꯥꯎ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯤꯀꯣ ꯍꯨꯔꯥꯟꯒꯦꯔꯥ ꯃꯨꯟꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯌꯥꯝ ꯄꯤꯖꯅꯤꯡꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯜꯂꯛꯇꯕꯗꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯅꯔꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯊꯋꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯨꯔꯥꯟ ꯄꯤꯖꯕꯅ ꯐꯩ ꯑꯩꯁꯨ ꯅꯣꯏ ꯁꯟꯁꯦ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯒ ꯁꯪꯒꯣꯝ ꯍꯨꯔꯥꯟꯁꯤꯔ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯄꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯣ ꯏꯇꯥꯎ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯗꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯕꯅꯤ ꯆꯤꯟꯗ ꯍꯨꯛꯀꯗꯕꯗꯣ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯄꯅꯤ
Matang swaida aigi heizabi khara kadang nomjabase tensunjare. Panthoi de sembada tumina yengli lembana. Is napunsi da nupi koidaba nangna ngangbu wado ai thajade. Panthoi nangbu thajabrane ha. Hoi mana haribase ai khange lemba. Ado paikhom-bagi ngasigi maong wangangse ai ke hainade. Leisembana khambanjari ne magi doi bema ihe Panthoi lemba oireso ai oireso tawni edudi paikhom-bada leisembagi yumda sangom thenba lai ine hoi ine ai ni paikhom-bane sangom thenba lai ibungodi kadai lehewi paikhom-ba nachanupa do dasa taramdagi makhong kana ilhoribani nupi amaga migi imungda hengo henga tahoribani ine rikla so saubana loi horabani sangom ga sumda khai saurga loi hobani adoini ayone laise ado na san pa do nupi yamna chopi ne ai ga Panthoi ga do ine rikla na cha ko bani na san pa ding han makhai Panthoi lumli haibasa ngasi da khangi na san pa do thibong su khara lawbro chaba kari meta phangdra jalo migi saksa haijana fom nupi angang marak tu da changsilaklaga insang napi semba saba hekta yausilakli badubo ai hore aremba khara purake inega na san paga jamino leirin tando mamai ngang sangangi paikhom-bada leirin tongi mamangda sangom da daklangna thamlammi khuzai da hapa sangom da so tangkhai amanik thokle churi da loina chenthare paikhom-bada thokre leirin tondo paikhom-bada yenghawi isanabu adum haina tarum kadrane mitna uba amadi changdrane ai thajabu wali ai iselila hoida chalubana phani somda paikhom-bada lambi da lepaga kha wangengaga makhwang da melaga makhet chiklaga aingonda singnabi yade haibasi moi mama masa se khangdriba male mama masa haibadi liklagi mama masa niko asigi asonba mama masa sibudi khangjari bapone ai kanano haiba wainu do migi yumai thaba ma chakhibadubu halaktriba jala udradi kadadi khanglani ga paikhom-ba paikhom-bada wainu gi thongal da lepaga wainu ubra mu yengli madi mayum da leirabadi yamna law khonganbani wainu leibra kaina hanglubagi mathau tadi haibaga tawbaga lapna wainu na law khongbagi makhol paikhom-bana tari yum hana mai tharo haibro natraga nang hana mai thau haibro wainu gi mapado mangol gi phamel da phamna khwang yongna phi ama chingkhatlaga khu sauraga ai mai thagi hairabasu sira kanda thaw mai thadrigan esang ahawba chara amadi pijawdana ha paikhom-bagi khutto phanadi sangbani chawkhraba yengol ama makhuttana lamaga yen mari manga amukta da chapaga chingthorakpa ngamlibani aiso huranbagi mapa oirabanina huranba yen chaba karisu kaidre natrane ha paikhom-bada thongal da nokli phagi yam taida moigi imungsisu changdabu ikai da tawribase hoida huranba haibani sida aina mu saujiluradi anirakni ngasi ena chopkadoise ngakho chopa ngasi rona chopthokpana phadau malibo hoi pal yen huranba ilakchariye ai sanga iko ipal wainu gi mapado phamel da phamna launi huranba nang so amukta nanaw nupagi mamai makhut singse maina wairakpagi chepna yengbada matomta kijarena sauri male adugi yumse mai thani hairine ai su mai thani na lumli ne ngasi na kanagi yumai thaba tare ha wainu do paikhom-bagi khonjal tabada tholi ta paikhom-ba mai si yengo chepna yengbada kibena loire adoini aina imagi on pata happa mingsal se khongpang na kawraga thugai se aya khongya sida mingsal bachel amuk changle re mini ai sauri ta paikhom-ba ai yam thina sauri sauradi nangna pamjaba khoida jaba thabak tawthoklaga phabani wainu na yam khangna kanagi yumno aina mai thadu sibo hatada ine riklagi yumni lekai khulgi yumai thabadi tali hatada khire wainu nang aina haibase hek yadabada
ꯄꯥꯏꯈꯣꯝꯕꯒꯤꯁꯤ ꯋꯥꯏꯅꯨꯅ ꯌꯨꯝꯃꯩ ꯊꯥꯈꯤꯕ ꯑꯔꯣꯟꯕꯁꯤꯡ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯍꯦꯜꯂꯤꯕꯖꯥꯠꯅꯤ ꯃꯥꯒꯤꯁꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯤꯟꯐꯝꯅꯤ ꯍꯥꯏꯗꯣꯛꯄ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯏꯄꯜ ꯌꯨꯝꯃꯩ ꯊꯥꯕ ꯂꯣꯏꯕꯒ ꯌꯦꯟ ꯆꯥꯁꯤꯀꯣ ꯏꯄꯜ ꯅꯪ ꯌꯨꯝꯃꯩ ꯆꯥꯛꯄꯒ ꯌꯦꯡꯕ ꯂꯥꯛꯀꯅꯨꯀꯣ ꯅꯪꯒꯤ ꯈꯣꯡ ꯑꯅꯤꯗꯣ ꯑꯩꯒꯤꯗ ꯑꯃꯨꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯨ ꯑꯩꯁꯨ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯔꯕꯗꯤ ꯄꯥꯏꯈꯣꯝꯕꯒ ꯋꯥꯏꯅꯨꯒꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯦꯝꯕꯒ ꯄꯥꯟꯊꯣꯏꯒꯗꯣ ꯁꯪꯒꯣꯜꯗ ꯁꯟ ꯃꯁꯤꯡ ꯀꯟꯅ ꯊꯤꯔꯤ ꯁꯟ 19 ꯑꯣꯏꯗꯣꯏꯅꯤ ꯏꯅꯦꯒꯤꯁꯦ ꯏꯁ ꯁꯅꯥꯎ ꯃꯁꯤꯡ ꯊꯤꯕ ꯍꯥꯞꯁꯤ ꯀꯩꯅꯣ ꯁꯅꯥꯎꯁꯨ ꯁꯟ ꯑꯣꯏꯔꯛꯇꯣꯏꯅꯤ ꯁꯅꯥꯎ 9 ꯑꯃꯒ ꯇꯤꯟꯁꯤꯟꯅꯔꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯎꯕꯗꯗꯤ ꯌꯥꯝ ꯄꯪꯕ ꯃꯥꯜꯂꯤ ꯑꯗꯨꯒꯗꯤ ꯍꯦꯟꯅ ꯄꯪ ꯂꯩꯔꯝꯃꯦ ꯍꯥꯏꯗꯣꯏꯕ ꯃꯥꯜꯂꯤꯗ ꯅꯪꯒꯤ ꯈꯨꯅꯣꯛꯁꯦ ꯅꯠꯇꯦ ꯌꯥꯝ ꯐꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯕꯨꯡ ꯑꯥꯗ ꯂꯥꯛꯏꯁꯦ ꯅꯣꯏ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯣꯏ ꯏꯃꯥꯅꯤ ꯀꯥꯟꯅꯗꯦ ꯏꯅꯦ ꯍꯣꯏ ꯆꯥꯛ ꯂꯣꯏꯔꯀꯥꯟ ꯀꯧꯖꯔꯛꯁꯅꯤ 이반이 너희 마기 만학도 더우세. 어스. 자 굴람스가 이베마. 파리. ngasi mai khar thabagi yen chaba phangdore. Moi anido lairenton gi manakta sotoklaga phamli. Maramdi paikhongbana lairenton da hairamba wa mayamdo laisembada pau tamkhre. Panthoidu saubana loire. Moi ahum da wari saringai inirik laga lembaga gi yomdo mai nangorong chakhalei. Hauji panthoigi wari singdo khedana taraba matung khedado yaimada yengaga. Mi hatpado ikhutna phagena इवेमगा लैसेंबगसी अइना थवैना उनदबनी मरमदी अइना लोना फारबदी लोना लोइसिनखिबा याइदना फोंगना फारदी लैकाइसिना कनगे हाइदोइनी फरे फोंगना फाबगे अफबसु ले मरमदी मोय अनिना लैकाइ मियामदा सेंदोहनबा अमसो मथौ तारिबनी कानदे थबक पांगथोकपा हौरसि सिलि नाउसिं खेदागा याइमगा मुजावगा फाइरेल मोय मरिदो पाइखोंबगे लायंगफमदा लागले पाइखोंबदो इनेलिलागी यमै चाकलिङै नाकंगी येंकोल अमा लैबदुदा वाइनुगी मपागी येन पिजनबा येंकोलदगी येनलुमलिङै यमथकी मै चाकपो उ अमा नतिअगा ननबदगी मसादो मै चाखिबनि हाइनरि लायंग संगदुदा लैबसिंगनदि खेदादो अमाइबगी लायंग संगदा चंगलै खेदाना अनाबा लायंग लिबसिंगदुदा मयाम येन हुरान बलाकपदा उतुपनना लगा मै चाकपो नुपादुगी लायंग कादो कदोमदा लै येन अयाइबा कुसुमान बदुरो सोमदा चंगो हाथ के हातोलमु युमै चाएना पंगलाउदा लावे मीगी युमै थारदे मसा मतमता मैसा फंगजबा ताबनी तादा चंगसे मोय मरी दो पाइखोंबगी मनालता चंगले पाइखोंबा लायेंबा अमाइबदु सुलैरमी इमुंगी मीरा नदे दैपु हुरान बसिदा मचिल खरा हंगे तौबनी करी मचिलदी हंगबिरनु मचिल से ओइना मेनबिरमु हाइबदी माना उराव थराव लावबदा अनाबा फनेयामना चक्रे अइगी सेल मांगे ngai khone noibo mamai da mai chakpa akiba nupa ma he lakline aina haibadi masak to ki haibani ma ki haibana te ko khedana inaw ni pa tong bani mai chakpa na hado amujaw phairel yai mado mamit mana punglang lang khali kheda do paikhom bada manga kanom seli paikhom bada so mamit mana lang khalaga kana lauri hai panglaw da lawgano ana abasini nayamana naw singlak laga adumna lawba yabra nang phibul namura nang naigi sel kayam yamna manghan gadawri ha somda paikhambagi lekai miyoi lising amamu amaibagi layeng sangtamna huptuna lai moi mayam ama sakre habagi pawdu tabada yaimagi sagagi ahallaman kharaga lairen tombiga dusu amaibagi layeng sangtana lakle panthoi dusu laisembagi manakta hobe chenkri somdana khedado amaibaga wari kana sari khedana peri kuire inawdo yumda halakidaba aina masakto hingsaba male hairubadagi yumda dum halakidre yaima phairel amujaw so khedagi khadak to khangi amujawna inaw hingchabado amaibagi da lai hairabanina ngasi so lakadra hangsi ha natrani silinawsa numit khudingi lai tu agi makhul se magi jangphamni masa se huralo nagi maong matong ma itaw taw
ꯄ꯭ꯔꯦꯛ ꯄ꯭ꯔꯥ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯅꯣꯏꯅ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯐꯥꯅꯤꯡꯂꯕꯁꯨ ꯑꯁꯣꯝꯒꯤ ꯅꯥꯀꯜꯗꯒꯤ ꯊꯠꯆꯤꯜꯂꯒ ꯐꯥꯕ ꯌꯥꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨꯗꯤ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅ ꯋꯥꯏꯅꯨꯗꯣ ꯃꯇꯣꯝꯇ ꯇꯥꯗꯁꯦ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯩ ꯊꯨꯅ ꯆꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯋꯥꯏꯅꯨꯗꯣ ꯑꯃꯥꯏꯕꯒꯤ ꯑꯆꯧꯕ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯈꯦꯗꯥꯅ ꯐꯥꯔꯒ ꯊꯝꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯏꯅꯦ ꯂꯤꯛꯂꯥꯒ ꯂꯦꯝꯕꯒ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯏꯅꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯋꯥꯏꯅꯨꯅ ꯌꯨꯝ ꯀꯌꯥ ꯃꯩꯅ ꯊꯥꯈꯤꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯤ꯫ ꯋꯥꯏꯅꯨꯅ ꯃꯩ ꯊꯥꯕ ꯌꯥꯎꯈꯤꯕ ꯏꯃꯨꯡ ꯈꯔꯁꯨ ꯂꯥꯛꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯂꯤ꯫ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯋꯥꯏꯅꯨꯗꯣ ꯇꯣꯠꯄꯗ ꯃꯥꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯂꯥꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯖꯕꯅꯤ꯫ ꯃꯇꯝꯁꯨ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯁꯦꯝꯕꯒ ꯄꯥꯟꯊꯣꯏꯒꯁꯨ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯣꯡꯃ ꯈꯦꯗꯥꯗꯣ ꯂꯩꯔꯦꯟꯇꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯏꯅꯦ, ꯄꯥꯈꯪ ꯂꯩꯁꯥꯔꯤꯁꯦ ꯋꯥꯖꯔꯕꯅꯤ, ꯑꯗꯨꯅ ꯗꯣꯡ ꯗꯣꯡ ꯇꯧꯊꯣꯛꯄꯤꯔꯁꯤꯔꯥ? ꯌꯥꯏ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤꯗꯤ, ꯑꯗꯣ ꯄꯥꯟꯊꯣꯏꯗꯤ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯊꯦꯝꯃꯒ ꯆꯥꯛ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯏꯃꯨꯡꯗ ꯂꯩꯁꯦꯝꯕ ꯀꯟꯅ ꯊꯦꯝꯂꯤꯕꯅꯤ꯫ ꯏꯃꯨꯡꯗ ꯄꯥꯟꯊꯣꯏꯅ ꯂꯩꯁꯦꯝꯕꯗ, ꯑꯁ ꯌꯥꯝ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯏꯕꯨꯡꯅ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯠꯊꯣꯛꯄꯁꯦ꯫ ꯑꯗꯣ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯑꯃꯇ ꯈꯥꯛꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯄꯥꯟꯊꯣꯏ, ꯅꯪ ꯆꯠꯈ꯭ꯔꯅꯨ, ꯁꯤꯗ ꯁꯨꯝ ꯂꯩꯔꯣ, ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯀꯩꯅꯣ ꯂꯨꯍꯣꯡ ꯊꯣꯛꯂꯁꯤ꯫ ꯄꯥꯟꯊꯣꯏꯗ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯀꯟꯅ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯩꯁꯦꯝꯕꯁꯨ ꯄꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯑꯍꯜꯁꯤꯡꯗꯨꯁꯨ ꯃꯄꯥꯟꯗ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯒ ꯂꯩꯁꯦꯝꯕꯒꯗ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯈꯦꯗꯥꯅ ꯂꯩꯁꯦꯝꯕꯒꯤ ꯃꯌꯥꯝꯕ ꯁꯛꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯜꯍꯟꯈꯤꯔꯝꯃꯤ꯫